Lilong Ayush Pharmacy and Clinic hana mingthon ba Ayush laying lusing amanga si Lilong Bazar da hongna bimatung ina Manipur lenga ki Health and Family Welfare ki Joint Secretary Banti Singh konthokjom na riban kaktuna hangdokkhre Ayush Pharmacy amadi Clinic hangtokpagi thorom da Joint Secretary Banti Singh konthokjom na athoba mitung social worker Haji MD Nizamuddin na Thoromapu Manipur Lengaki, Directorate of Ayush ke Joint Director Dr. R.K. Sana Khombi, State Ayush Officer Dr. Konjengbam Sophia, 50-bedded Ayush Hospital Kairaugi Medical Superintendent Dr. Najia, Directorate of Ayush ke Assistant Drug Controller Ayush Dr. Enhancement Singh Amadi Apollo Diagnostic Infalgi Managing Director Yumnam Sailendra na khanaba mithulen Singh oina saruk yakhe clinic asida mathok tawgodoriba Dr. Konthokjam Irsikant Singh Homeopathy amadi Dr. A.K. Mamta Devi Homeopathy anina phongdorok pada lamdam masigi miyam da side effect amata leitaba makhagi layang pathap sizinaduna analayang sathanaba pandamda Ayush clinic asi hangdokpani lamdam asi khakinatana malengi hauzik yamna kanna nanariba piles allergy sam kenba gastric problem nungleiba khuna ba chikpa sarugi laina sing pukning wakal nungaitaba nupi angangi laina layong na chingba sing layang chathagani blood test ki mathok tarabasu Apollo Diagnostic Infaga kusamaduna discount rate test tawgani maramasna miyambu side effect laitaba analayang chathaduna hakjang fana thamnabagi pandamda hangdokliba clinic asida lakpiduna matam sangna naraklaba laina sing yauna isage anaba sing yangthokpiduna nungayai faba punsi obiu hanasu Dr. Konthokjam Irsikanta amade Dr. A.K. Mamta Devi na miyam da appeal torokhe athoba bintunglangi warol pirduna Banti Singh kothokjam na hai matam amada doctor laitringai ipa ipu singna manama singna layang lamba adugumna side effect amata laitaba Ayush layang pathapke clinic anga hangtokpa asi yamna laibak fabani hauziki miyamna su asigumba Ayush layang asi pamna ba helakliba ni haike thoromgi saruk ama ona Apollo Diagnostic Infaga kusamaduna lemna layang bagi kem amasu pangthokhe kem aduda miyoi chani romna layang kibaga lunena mathok taba hidak sing lemna phangan ke lena blood test ki mathok ta basing da su lemna test tawagi khudong chaba pi ke layang jagadab se angang de horaga adum ahan bawa adum makhan bukha kya gi layang jagadu kudamun habada husikana na iba piles adagi allergic rhinitis sinusitis homasida dum khasna dum layang jagadu adu samna kenba husikana yam tonariba adagi gastric kumba problem lerakpa adagi nungi udarashu khasna dum layang akanisda aduga kujosi khuguna singdana khongna naduna kuma tawdu mayam sinse sedum khasna layang jarakani mayamna sida lapiduna nungi nuaitaba wakhan nuaitaba punamak sida hongdokpiduna kitangdoi tarashu mating pangba ngambra haibado injage